Lakle Inspector Tayai Ahan mamaktada Inspector Tayai tabiribasing James Hagruzamna taramnok chobgoloinana ikoknona khurumjari ngasi su puduna laksari Inspector Tayai chatret ke yankhani thui suba tangka ngasi gi tangka ngasi su Inspector Tayai gi wari paring asi bunuk sibi bisingi dama ngayak awa pothana ba madi miyam gi puning loksing oinena ba semjaba dugumba tangkak amani ababa sing loksin minas hatabadi nakanda thaminasi tabishi nang mana haringe thabak to banina chanugi mamaida acid haji kana sir aidi yauti sir aidi so gauti nang yaudra siyare ni nang aine soidna kanmigin kana hai hayo sir aine di sungai hebinati aine di sungai di sir nang na hidra di kenedi na hebina tro sir nang aseng bahaigira hairoi ra nang mafam asidaina petrol hairi mafam jin namjalaga tuhalaga aine tumina nangina khonsara hai khoro o kenedi meke kelo ai haigrage sir adu di thabi kino sir nangna sengmodo haidra dein hai kibeta hayo kanana ise daibro sir kenedi na sir kenedi na adu di kenedi na yama matamda sanu da langnei sanu gi khudang pare singe bisumra sir madu madi sir ikhangjati oh nanga seng haidra mafam jin namjala thamaga o kenedi meke kelo haigrage sir manipura kenedi na sir puna kenedi na sir adu dinang police to witness piba ngamgadra court nang thoga witness haiba ngamgadra sir adu dei kitang parak ta do mali sir moi mapam chatiam sathibani ngo nang bera kar ko do mali sir adu rabadi mapam asida mapam chana hatringe da o kenedi meke kelo haigrage sir hayo adu de hayo mani sir puna moina loina mak tawni sir ai witness piru pisar ge sir ai puna mak statement piru pisar ge sir adu ai mo hat kar di kamai tawni sir moi ma pamchan ai mo hat kar di kamai tawni moina hatra gana ai na mo hat patare na sir kai no haijo moina mo hat sono ma hat pam na to ba ai hing bam ta lei trobo sir ai bo chalo sir karina sigo masidi sir pula thau achot pam pham ji de khuru ko laga chol halaga maning mamang si karino nurai sing da lupa dona lupa ga sir meke kesam bibina paroi dra sir adagi khelak tra ga sir ingon meke jawri sir ai khepir ga sir nati sir atu ya sir atu ya sir atu bai khela dai dulore ai bai para maka ta bong sir meke maru ni sir ai di kai di meke ke chala di meke maru di sa di lore sir ai lang na chalo karino ni sina lak de sina kai do ra jano ni sina thau hi bu chakru haraga sa nguru to bro ke no mo khonum tai si karino to si ai kana lai jangjalo kochalo oi jangjalo ai jangjalo 나고 kana kinto jibo ai je kana to yaadre ta me ke ka to kela ko loi sang to ne loi ne me ke ko ko pongut ka je loi petrol loi chole kana no pulai sibo kana no nang pulai sibo kana wani kana mange police adiga aina inspector tayai na khoi khangani okay sile thaba malak chabani sir thaba malak chaba ni gi mayum thana bohna ba na khoi gi yengnari ba na khoi gi maram oideno hoji hoji ke sathar bi mung amagi manakta petrol paideno mafam chelep leramba masi puna manangi plan ate hagiro masi puna manangi plan ate hagiro sir ai gi paso matam mo de MLA ora min sir ai koi bu namdro bata pisam bigino na khoi gi na pa MLA ora ke do de ba kari to de ba na khoi gi chap chab evidence ngai don legan nangi na pa na haida evidence pothoro haida ngasi de evidence laire sir yara ga ko hato kra ji ba sir gamai pura ga chalaga wahang pang ga da bani makha thana kari kari thodok sing chene ha ba masa thi ba khangdra badi macha gi khungul mapa na shoidra lirkani mata maduda ex MLA shant kanano ha ba magi magun khang ga dare na chalo puro chalo gari thap chalo lengkat biyo ne sa sing inaw sing ko petrol hai ba me ke khela di sa ni ko thoro gamai thoro punisher
Kari, hey, Sana Pabu, Inspector Tayana Pageant in the Tameva. Kari Marungidam, Kari Maragidam. Yamo, I tell you to the Pudikanga. I wonder, Pauxi, Jack Quiggy Mokugi, Mundu Gitamakon. Yamundo Supon Tomal, Yamun Pon, by the Mal. Oh, Jackie, Mamma Pana. I wonder Pon Toromida do Gore. What do go? What promise in the Jackie, Mundu the Kanga, and I quite in a police, no hiding in the Karigi. Mother, I think I like the habit him ha. Mahak do Mukon Tibamata, don't need her. Hey, Sado, hey, Sado Mokun Mokutan, and Puppy Chapirunga. Inspector Tayai, Nang Nagi Sabo, Numit Tayani, Pageant Punch in the tongue of Doriba. Good. Okay, the Paul Hikabra, Paul Hijack, Yorani, Karatuna Lahune, Tien Krakas, the Mokwe Mungai Lero. Such a chasang to Shemaga. Yamatuna, Bell the tone of Honagadan. Garigidam. Criminal case pan be Yaronegi. Maquinacari, Kudam Sangam Pangana. Yambo, Party Bukesi, how do you what over Sanuko, you Mayungina, and the petrol hidden and later me, Haberkin. I do give a mal. Petrol bottle Gariga, put up Mokui Pabo mal. Madura show. Canano Hoi. Tabok to Canano Hoge. I quite can't de Hergalore. Hey, Sanpado, I ain't a Punamak the Takra, do. Police na hiring a Moquin Maral Hector Gabazalani. Madu Punamak do. On Catanas over that. Nam than a Puruga. Wapum sing to high and many head. Yamo, Yoxalani Sweden. I do you quick. I quite a meeting out of Sungaris. Janabatox. Police is and the cartoon. Isabo, a hing the Inamoquin, no one power Moquin, good Taram Labadi. Gary or money. Cartoon is Janabatox. Gary Todoro. Panium. Sir, get the regome. Sir, Carino Gang and Ido. I what in the pizza of Yagadra, sir. I call me. Knocking the retos. Mapa sweat in a lakin. Mapagi, come here, Yankees. Jack and Mayum the Pau Picrabanina. Mongo the Pau Sweden Yorman. Come here, Yankees. Sir, I putting when a coming up drain, sir. I call. Sir, get the Santos. Sir, call details record, sir. Good night. Sir. Like Drabinu Piso Silasigi. Magi called details records the sir. XMLA Santagi Magi number. She did the Yodi, sir. Number Yodi. Durgadi. Location the. Sir, last location to Emily Lake Dom Foma do the Yodi. I do the Queen Kangdom number, my Sweden Paragon. I do social media that is Sweden call, see season number. Have the WhatsApp network messenger. Sir. Messenger gidi sir yam kana sathri sir aduga sir WhatsApp gidi thoidopa masi di khangmada khara wagni sir pare thabagasi yamna hei singna pangthopani habasi di khang generung ga doribase XML ga doribana natra kana hoga den mapu mapam sta koktoga maki mapun solution ga doribase kari marungi no habade apopo mapaga di wari sanar adudi mabung dola ona koki bedu kam dore sir mapadi gi lokpo number du gi sir phone tau jakraban ngak le di soidin europe anyway yeng mutare da marak sidamo sante gi kumai mu yeng da soidin europe la sir la inge de pula phajal ga mapa sa du ka ma de tonga tonga tor ga krino sir akoi yong na bi tor ga wahang pang tor ga sokhala ga le ki dribi krino susila gi matang da wahang pang tor ga hang bi yaro sir gamai madu yaro evidence harakan soidina la kuma tamdo kilama loinar kan aduna ikone action tawbiar MLA mo ramanina logi maram de khara khangador screen sir ai so masi gi case loira ga green tameng long do salage tawni sir ngasi loi salga hayeng ayo ngana sa tradi sir ai so mo green so ga na mo waro na ga da mi so khara leibani na sir ngasi sir case am loi saning ba hai batare ai leitring ai da mo loi khra sir mapa ma sa da phu ba yei ba yaw roi do bani da sir atu gi so mo ngai ta ba sir ai bang tak se Christmas se bai postpone tor jira kang din sir gamai kari su khalu nangi thabak tu adum chana na bon ai khoi ki se dum nam dum thenogen sir as phudi phuning kre ko kana no sir no pa ma di la ko ma le sir so de no ki su lagi mabung dorang changalo gamai phagni
그리노 이제 나와서 손들 라피오 좀 소실하기 마봉 많이 에이 레키드비 소실하기 마봉 시다 레이레 코이 서 시다 레이레로 손에 상비로로 sir 장은 저게 sir 장비로 시다 장비로 아이코이 아동기 세노피기 케이스 솔루션은 왜 아무튼 하나 하비요 소실하기 말하면 하비요 sir 그리고 하군 거기 공간어도 너무 펑션 한번 더기 펑션 어디게 토이범이 동료노이나 XML에 산타 마파마도다 거기 아두고 펑션 어디다 거리 또기번호 거리 해나 기번호 강티 아이기 전에 비부 하이거트는 바자르들 레이터베야 돼 하이나이게 무타마도다기 아이기 전에 비 하이나 타나바 야키티 이마나 하이버도 슬로우키티 빠붕나 하이버도 슬로우키티 아두고 마나 빠붕기 타모이부 남는 마나 팀도나 마품 마두다 빠붕가 마가 레르가 로리 하이드나 마품 마두다 레이키 한번도 자히 아니롬디 юм도 파고 라키티 티까 떠오리버니 두 떠오리버니 하이드나 샤비 마나 ngakpo mongda toki adugo thangna chahi ama makhagi matungdagi election joraki election aduda XMLA Santa Maitiki badagi magi kai hodruba bilsing magi tika punama loina makari mataki wapam singa sisu paungna marak yumda lakpadagi tambadagi khang akhodi mahana toriba thabukti yaningdabadagi maga onsinadana phobu wari sadra mini gamna ngang 이선은 비니 따봉엄티 하도부 마네 야다바니나 에코이쇼 마하케도 마닝 퉁은 베딩 엄다바니나 마게 닝바 파마두다 에코니게 피르간 하도가 마하나서 에코디 옐로 하이보 와폼 포보 간 하이기 이선은 비오라버소 와헤야두데 코는 콩탕전드나 마부 와락 바티 마카리고 맘땅 엄키티 하도부 노밋 아시 노마디 쇼이드나 라라간 하이비디 아이니스 칸 하도가 한득 다리바 바오시 아드디 아동기 선우피기 토도 시다 domsing나버디 까나리 sir 마시디 마사나 답 선우피기 본 시부 망한버디 어떻게 그나 소외로 XMLA 산타나 소외든 오이겐 마두기 잡자바 witness 포토 하르버디 그래 하겐 sir 마시디 아이네 이기 선우피부 티엠바 라고 마탐다소 노마 마코이네 레디바 바라두다 마코이니 뿐네레마 파와이나 테나 그럼 아두디 와파마시 마타마두다 돈나 멍어도서 하이키다브라 나트가 와파마시부 마니서 아이기 선우피 아이니 와락방 남들아 오이잡아 오이탁바 마사키도 칸마 아이기 선우피 하도부 마가 빠붕을 내미나바네 빠붕에서 토크링에다 마파마드다 마코이 애니네 헤익 사나유네 해바 ပေါ따키 와팜싱에시 따바다 타모이데 캉멍엄티 선우피 오르바서 코트 탕 빠이드나 마하고 탕은 막깍깍깍 하게 하이드나 아이네 깨라가나 칸키 아도디 타우도시 솜나 나티 머두기 아란 모아칸도 앵원데 칸미가 아이니 쩌누피부 개동에데 핫 나드가 아이디 코트스 노마이 파이티 서 아이디 샤우드노 폼마드다 라키바 아이니 샤우드노 라키바도 오이람리바 피바마드나 아이 아무카나 마파마드도 콩따로 해네 칸키 아도부 아이 마파마드디 톨록보다 바봉 게타 테나키 바봉도 와팜싱에도 아이나 로이나 마카이람 서 이선우피 핫바테 가나나스나데 차 XML에 산타나니 마나 시즌나블 로르바 마뚱다 마나 까나락다바데기 마기 분치도 쿠로우 탕락나그네 하이드나 마고 소이드노 로신 보이게니 차 와파마시디아 생마니 차 잡잡 에비덴스티 앵온데 레이트르바스 차 아이나 하이자리보 와팜시디 아생보 와팜니 아란보 와팜나테 차 타즈드가 빠붕도 성비요 차 아동이 빠붕 척하고 나자리 아동이 빠붕노서 와팜시 XML에나니 하이보 와팜디 마소 하이드리 아두부 마키 마토모이다 징나바 크라디에도 막라이드 anyway 아모리 아동기 선우피기 미하드 아시기다 막 아솜바 소이드나 코이나 포토노 보나 아동 잣비베 야라 sir 그리노 가리 토살레 sir XML에 산타니 sir 산타니 sir 라이브시 sir 마부 파비요 sir 선우피 핫파미 핫파도 망네 가리 나 선우피 핫파 이네디 가리 낭 마팜세 라이디 가이노 sir 마부 파비요 아이게 선우피 핫파미도 망네 sir 막세 아파바 미나티 랍찻 까마미 아이나 까야락하나 아이게 선우피가 마까 나타바 람찻 찾았다 이나 강크라바니 어이 오케이 나 찐드 티누네 시 폴리스 스테이션이네 까이나 낭이도 봐
Vote ka vote ka da bane. Ai ni sila isinung ai bining bro. Ai lai sinang nasan pi sibi gila punate. Ai lai sei. Isan pado. Mara lai tena police ngil phajale na lok thok palai. E kadai no khil che du puthoro ne. Sasa puthoro che du pio. Inspector. Che je lok chalo. Angang do thador angang do. Angang do ma pan da thador. Sir. Amuk ta link simbir ko phambam sida phambiko. Haduga. Mafam ase police station. Adom na ngangning bangang ba. Aduga tawning ba tawbudi yar. Adom ex MLA oigera minister oigera. Mado mafam ase karim to sanaba yar. Inspector karisu kana roi. Mathak lom dagi ne. Kolam tang ladi nang di kaisu nati. Mafam sidagi fat na transfer tawbang ngamamin. Isanu pa do ne. Seran toran tok salaga mara leba tango. Chanugi mungi favor de sali bemaram kaigino. Chanugi mungna paisa kya pige. Ai su piba ngamina. Tumile bio. Paisa piba ngamba ngamdawa. Ai khoi paisa na leiraga chatpe yaba mira. Mafam masida seran toran ngambigino. Police officer magi mathakta lan wafam sing haibagi dama. Phajil laga lokap ta thanba ngamami. Na chanu pa lok thokpadi lairadana. Lokam anung dale giro. Ha. Lokam anung dale giro. Ai na haku sir haiduna kauri haiduna. Nang na sana thanda pangsaw da sawjagan. Na khoi di sumna tagi chahi mangaki. Ai khoi di chahi mangaki nati. Oh. Inspector yamna masong phanna leirami jani. Adudi yamna nungaijar. Yeng na batare dan. Shanta kanano haibadudi tabak na soidana takani. Aujiki da ilagli base nanga khana bala kunati. Che ba chalo. Che. Sar pa do thado. Changchalo ne okay. Kai kai no to bom thubu to holone. Isa anu pa do lokam manung galu inga mani ne. Phara thuno tawne. Phani sir. Sir sida leijar. Bel gi che. Okay sir. Bel si sana bayar. Magi mathak ta hoji pali base criminal case. Aikoi hayeng phawgi manungda court pu thono bhonaga. Court pu thol matungda court ke yaba lorga bel da lokthong bhona ge sonabi. Hauji ti magi mathak ta pali ba case asi IPC ki section 307 attempt to murder. Hana bo honaraman. Adusu mi ma khangna tab. Imung amada leba mi tumna petrol heichalaga mai thanar bo honaraman. Aduna aikhoina mahaku thadok pa yarar. Mafam adu on the spot. Ai samang witness oidin mahaku phab. Sir, yaragadi amuk aikoi tangai phadana koi ko toina thenarsu. Okay sahib. Aina adom da ain taningai masalai. Adom hena kam thoi. Wafam asida yada bataragadi ai by force tangai phadana. Aina hariba sida pan ba pibi bataragana lokap da lebi batare. Sir, skidam phultari sir. Chi kana tok yar. Inspector, ngasi nang nangi sumang maktada, nangi mafam si maktada, nang na chaw. Adu yeng na batare dana. Ai gi chabu nang na phajilaga namduna mara lai batahal. Lambi digi phaduna puraklaga makutta bottle petrol pahalaga makhoi ani bu. Yena khadu de lephalaga. Na khoina photo kaptuna evidence ni haigadori. Aina nang onda hai. Isagi masada tariba dakpham khudimaki dakpham amamangi aina kari tawi haibado namit thitni yong inspector. Oi amutung abiko. Adom ngangbiri wafamdo adom MLA oirame adom lebak sigi lebang akpa yorome napan kajarimu nangonda mi lising tarani thoi tarahomde support tawduna nang napan kajaribado inspector tayai gi mi kya lekhanga leipak sin bathuna nangi mi lising tarani thoi ti tok achumba tawbagidama miyangidama kathok tabak tawbagidama nangumba amana MLA oiraga nangi jagaduda mi lising tarani thoi tarahomde na tungda leban aigi tungda lepliba mi sing asing namit na thilagi kendra kaya gi mino yo nang na torok khodimakta aina lamba pagani nang na sena leiraga mi bu sizana kiben aidi mi bu sena leibanati aigi thamoi na joy tawkiba khaktan nungsibadi thamoi degi pharokbani nangdi sena leibani nangna sagachariba nangi leriba lan thum punamaksu miyam degi lawkiba ahenba huran lona da tankiba senpamna nangi narana thum lepsakibani aina lepliba irandi aigi thamoi singi nungsiba mari tu khaktana lepkibani nangna khangadabadi sel degi thamoi gi mari ni hele habase khangadabani matam punamakta achumbana mai pai nangna tongninga thabak torpada nanga thengnanaba sem saduna lei nanguma kayasina lepak ngaknaba tarbadi iramdamase lekha tabatabani
इरमद मसिबु लेखा तागदबगी सरो नखोइगु मसिंग असिदि मालेम असिदगी कांगुन फावबो मुथतखिनबो होनबदा अचौबो थौदांग लौगनि इंस्पेक्टर मचा स्टार अनि अहुम खक्काब होय नखोइगु मदुदि खोइना थबक खाबख्रिबनिने लौ योलगा थबक चंगकपा इंखोन योलगा थबक चंगकपा नखोइगा ऐ इपा इमाना थमंबा लंथुम संपत्ति मयाम कायदना मिरोन नायने साबद लोइबो ngamlaroidobा लेरिबनि नंगु मखुमित खुदांगदि हौरकपा करि सुनतबा मना नंगने ngangnibा आइना हारिबसिन होय मुन्ने ताव इचा नुपादो हेक मतु नाम सोलम तारबा आइना करि तौइ हाबदो नमित थिनि यौ एमएलए साहेब नंगना तौरिबा मुक्लिबा मयाम पुनमदो ngasai makai कैमेरा सिद तारिबसे करी ओरमगदब मानगे ऑडियो अमदि वीडियो मतिक चाब एविडेंस हाइबबु सिदगी हेन करिसु लैथि अदुगा मसिमसु खौ सुशीला कनान हातपनो सुशीला की फोन द नहाक की करी अदुगा सुशीला गन खोइनिगी मरी करी लेनखि अदुगा सुशीला की मिसी एसी कनान सथबनो हाइबदुगी मतांग थसु चप चाब एविडेंस आइना पुथोकनी अमदि नंगी नचानुपान सथरिब केस असिगी लोइनना नहाकना चथकिबा मिहात अदुगी मतांगदसु नंगी नथक्ता आइना करी तौरे हाबदियु आई इंस्पेक्टर तयाई नंगो लेखा सोइदना तानगने इंस्पेक्टर येंगना बतारेदना चचिला ओकेल नंगना करिगुम मत सुंगमदबा अदुगा कराइदे करी तौगनी सर यानी करिम तु वाबिनु सर खर थुना मुक चनबा तोक्सि येंगबा तारेदना ककनाव मचा मागुमना सोइंगोदा सिंगनबा चलो करी तौ सर माबु करिगिदमत चलहलिनु सर महाकुजु फजलगा सर इचनुपि हातपगिदमक सर मदुगिदमा आइकोइ मतम चपचाबा गाइदन ले करिमत खनबिरो अदोंग इचनुपिगे चुम्बा रानबा आइकोइ सोइदना पुतोगन मिसी एसिगी मतंगदसु मरालेबा मी अमत लेमना थारो करिमत वाबिरोनो मतम खजिक तंग गाइबियो सर करिनो हजिक लाइंगे दुद पुला फजलदि सर ngasi केस लोइसलगा सर हयेंग अयुंग ताना इने तमिंगलोंग सके तौनी सर करिनो तौरिजु सर कमाय तौनी सर सिदि लोइदों मानद्रेबा सर गमै हेक तमो लोइसनबा याबा नतिने हौजिक मचानुपा फजनदन थमेदना महाना तौरपदु यें मखोइ थित्तुना महाक कनादा करि ताइनरे हाबदु येंगदन महाकना ताइनरकपा मतम अदुदन माबो अखोइना विटनेस का लोइनना फागदोरिबस माना तौरपदु येंगबा अदुगा मापु मिकुपना हमसिंगना अखोइना सेनदुन लेबगी मथौसु तारि सर ऐ क्रिसमस यौबंग खंगोइदोरिदा तौरिस जुनरैना मरोलमा करिनो सोमदना करिनो ससिलागी मिहात सोमदना करिनो इसल चनुदुना मानामु मागी केस असिगा चुम्बा दु अदा तौना सोशल मीडिया दा भाइरल लोइबसिगा सर आइबु मसि लोइसन्दना चत्ता तारबरा सर तौरिजबा सर कमाइ तौदोइना सर गामै नंगी चतफम थोबुदम चल अखोइ मयाम लेरिबसिदि सर करिनो तौरिदुबु नंबु नति अखोइदसु लाक्त्रे अदुम उंगदना अदुम लेरिगे हारिब्रा थौदोक थोकिबदु मतांगदु नुंगाइतबदु मयाम पनमसु लोइ फोंदोंनरि नति करिनो नंगना अदुम अदु उंगदना लेरिदुबु नुंगाइतबै वादि अखोइसु नुंगाइत्रिमनि साइसिंग चाबा करिमति याद्रिमने करिनो बनंगना अदुम दैदु उंगदना अदुम लेरिदुबु सुंगलोइ लोररो हारिब्रो यमो अदुगी वानते हंदकी मतांग असिदा सिक्सिलौद्रबदि करम मतमदु सिक्सिनगदोइन हंदकी मतांगसे अखोइना तुमिन लेबितारदि यमो अदुम तुमिन लेग्रनि योथि सारिंगदि यहो हाइदना ngangnaba masu leidina kari haidunu khangde tumina sumlei sangadina loina kaukthongnagrani noni districtki manung chana leiba tongjei marilgi longsai village area da mahiroi sing puduna chatpa gari ama handakta gurung chatlaga longgi mahiroi tare sikhi oza ama warden ate te yauna mioi nipan punna mapan sikhi baina mina ngangnari bo wafam singa se nongmani ni adum ngangnaram adum tokhrane thodo odu manipur miyamna khwaidigi thamoi sokpa thamoi kaiba mane ebde khoisu khangi warigi wari madi soiduna oiduna lehorane miyamgi thamoi kaibagi thodo oduda nupi misa ngakta puba bas aduna gurung chalo matungda asiba amasung asokpa mayam ama maduda video footage sing thagapado hojik su leptriba masigi miyam se masine ba khwaidi ngai si adudi video footage aduna social media da thagalakpada miyam panamo kachin koya da loina budi khangna ki mipung khudima accident adugi charakpa bawom di khangki mamai thangda seran turan
gari dugi number du adunia dani tawgumba satra kun sire gana pangai hejenba sibadi adumakti yoromde madumakti laibak phaban dubu sembi bu mapuna thogjan bibadigi khara marai bak thi kharasu ayamadi sikidre lambi gi khudong thiba thogdok singama haiba taragadi mangjongna lai phau pi bangambadi natiba maroi ne singi manung hanjen ma mafam singde asigumba lambi gi khudong thiba ise akangna ba maram khara khaktana dumoi galle maram sing adu manung da khwaidi chaw maram haib taragadi bus thori ba natra gari thori driver sing adu section damna yamogal kariuma tamda lambi phatabadagi haiba sisu oiragasu khara section haudraba natraga khara hai singba khara waladi dum tawe masi kaktana tana mayai ka ba chinjak chasela gari thauba ningtham thado pai lete lesin thajal aladi gedoruni lesin thabna maram ora lambi ubungam daba mechanical gi oiba soiba si gari da soiba lakpu da sudum yawi driver su lai makti natamnina gari steering fail ora kadori adu ma khangba nati brake fail oi gadori adu ma khangba dinati tawbada di singi lamda gari thaugu doribo gari adu brake fail oi gadra brake fail oi roidra haidu hana mangjongno na ningthi jana adu mo giengbai mathau tai ngarang nahan chu dum thabuk chalui nahan chu dum thabuk chalui nahan chu dum thabuk chalui dum thabuk chalui nahan de dum thauri ngarang nahan chu more chalui ngarang nahan chu adu chalui har sum lei thok tar di yaroi aeroplane ma ise aeroplane du thauru ro pairu hala kan da mechanical tongan ba technician myam changjalaga aeroplane ji karamba phibam da leirige hore lambi da kamdoro kani haidu punamak check tawriban check tawna du phawbu aeroplane phawbu khuchin nan thoklimne adu itarage di gari bus sing adu su gari brake kamdori khwai maru ji gari brake fail loiba steering fail loiba asni anisi ahum subda mamang chaka pokhai kriptar di gari tawni chaka du mamang chaka du pokhai gi tarab di nakanam da septharaga gari du namdan accident tawbai si adum oige dorimne madu khakta nate mamang chaka du na dangna pokharang matam da manakta chalamba gari natraga car du mathak to waiseladi manung to mi du su loina si dorimne as yamo madu gi khallu badi saje lambi da satpa kire yamo gari tongdong ju kire yamo kari no batawrisa yamna luri wafam di maroi ba tampaki mafam kya marum dang halai tana gari accident tholi singa se maroi bugi maram si khara neme lambi yamna phabana kanna gari thorokpa passenger gari singna passenger phangna ba lamjian tanarakpa mayai ka ba chinjak tapta na chasin thakchela gari thoba mong maril ta dana gari thoba heitaba kanguna kanna gari thobudagi aya manoi galle tonga maram singa se khoina karino haina muni yeng matamda cancer laina na sahi mda siriba mising aduga accident thokpuda siriba mising aduga accident thokpuda siriba duni helibne masi tholoi hai taragde khoina matam chupada traffic ki rule ngakpa amadi driver sing gari du senari bising puna mangna gari section na thaubugi tangai phadaba lei haiba se masi khoina matam puna makta kawridaban thaudok ama thokraga khoina matam du ningsing lam hayang chete mayam di loin kawgrane lori wafam di ekoine thaudok tu sungthok tholoi hai taragadi kaidong du su madu khoina haiba ngamba bu dinati accident ai accident ne dubu ekoine yamna kan sixing thorang lokhalabadi accident thoiba thaudok adugi sang khradi hanthan bangamni dana maruaina singilam singda gari thaubai bisi yamna khudong thiningai oy singilam da yamna experience leitana gari toina thoruk to midi singda chathok chachin tobda gari thaudabna phayeba yamna experience leiba se dimapur chaliba duga tongan ba sigi highway sing de salip sing sti yamna experience leiba ni makoidi pikharu lambi du golai de hut ha chacha na leiba se dum yauri panayam phattaba gari phawbada moi pudana dum thau yauri madu driver sing dugi khucha haiba yamna haithoi sing thoibe experience ne na haibi yai yamna toina ching de chattaba duga angambada gari thaudar kari tawgudagi kari control tawgudagi ne khangdaba driver khara nauba sing di khudong thiba si thawai meyam pura saladi khara di luidana amabu ere tholiba thaudo du kanana su thohaningba di natieba driver na su thohaninga moi tongiduna su thohaningoi mahajona su thohaningoi leba miyam na su thohaningoi du thokti thokreba tholiba sing asige soiba du de khoi nei na daba yadeba masi nei na da tardi matu matungda amuk khudong thiba tholoi haningai leiteba hauji khoina nei nari wafam si karino hai kan da thodok sing adu makha ta na tholok ta na baneba amada maral season bagi wan natieba tongjai maril gi longsai village area da tak bus gurung chatna misi minan nang kibagi thodo sin maram kari oigadege haibadu hauji phawbugi de khoina chap chana hekta haibi yadriba ma man thokpa panga ngangu ya ponteba adumapu driver aduna lambi adu munna khangdana khongjel yangna thobudagi steering kakpa ngamhodabana maram oiraga accident adu thokpraina miyamna di pangchingda chingne panghai daini aikhoina sumaduni ne hekta hairubadi yaba nateba maramdi ohobu nateba accident tholiba mafam adu yamna ngambana maram oiraga bus adu 4 gear da thauthaba taragadi golai adu steering kakpa ngamdana gurung chatpai si masana tai se khang haina sungangnari handaki thaudo adu driver sing da achauba param di soidana oiraneba maram di sigu mane tawradi madu oiramba yai du driver sing di khara khangamganeba makoina khanglibudu makoida para ohorudi mathangda hena cheksinna makoina gari thauba habisi masana tab
Hariba para asidi makoina gari aduda tongliba miyam amadi miyam sing adugi punsi driver sing adugi makutta lei haiba sinem driver aduna khajiktang thausa haudaba karigumba mayam amase asiana adum nang hanba haibsi masana taba asigumba si mathakta lengangna blind corner gumbadadi yariba makai miyam sohandanaba makhal makha kayagi symbol sing thetana asigumba sing asi khanghanbagi mathau taiba lambi gi mataida gari ma thomduna chatpa ngamdanaba makhal kayagi barricade na chingmasi khafam thoklibane adorabdi khudong thiba thosu barricade sing aduna ngaidana driver sing na makoida pungning huba yaba isai aduga cinema drama na singba yengba mobile phone da wari sanaba adama mangda famlib sing duga wari sana chatana mamai mami tu khajikta de yenghaudrabdi khudong thiba ise experience leitaba driver dadi khudong charuidurumne kana gumba sumaina lambi chatkanda phone thakala driver dunu wari sana lerabdi akhuna so haigedamni wari du kona sana biu lambi de munni yengbiu se khuna so haib tabani maramdi ma yamne experience leibrasu ama tawrasu gari thauba si phone wari sana di phone adu de attention lawkhidna mana lambi de attention lawridumne wapam singa si akhuna tamthiraba accident gi thaudo kya si thokre aduna thaudo adu de leikhidraba sing adu government senpam khara du xk sia wena pigre sokpa sing de shooting bang bi wapam leikre issue asi tumina thupsin khibdi yaroi kamdong accident adu thokimna adu ga masi texak si kanana pugudobno haibsi munna khangdokpa ma darka leiri yamna sengna hairati FIR ama palaga maduda driver du ge soiba kari leikibagi haibagi thijanbagi tangai padaba lei soikhraga soikhre soidraga soidra lambi este gari thauba amdi mayai ka bachinjak sa selaga gari thaubana chingbadu police na kham khamdra mi kup nahum singna yu thakra thaktabra nisha chabra chadabra du sek tobai tangai padab su leiri masi matamga chunarba khusu khulai sing camera su leisandana adumak leinaramni adu khoilamdam si thamba tangai phadem tangai phadrabdi police personnel singna mathau hena ningthina toksilakanda accident dagi khara hena toina thokadabdagi khara di ngak thokpa ngamni asi aigi motadi hainingeba lawse kana de lawse hogolo law karino nangna dei dum ungdur leiradi yara roi belaw as yamu gyan ta de tauri pura aroi bi eduni aroi bi adui wabdi adatai haitai sir kaino gamai sir aigi stroke to karino ai phutok char mage sir ai de mo sonda mo christmas ke mo theng krani sir haying yau krati kamai ton 통하고 sir 통하더래 sir wahong pong kisingako as sir karadi tung khapira mo sir ai khara phoning mani sir asugumba karino MLA gi masani adugi masani mantri gi masani na mukpa singje sir para khara tambining mani sir ngai kho gamai wahong pong kisi aduga papa dusu soidena kari gam karadi torkani khale as tawning tawsano de sir kari sona te da ma dum sai sara ga tokani da yare putoroshira sida lakyo nakoi sida sonda apaw basa lakyo petron haiba lakyo sonda lakyo sir kari sir krino petron haiba gi nakoto tingthoro ne krino thabak tawge ne sir kari amu sir ai krino hai Christmas ke gift ge tawni ne nangbo ki suki ni ge mayum thabadi chalorga kari tawba ha nangna kari tawno मैं खेत सु खेल कने हाइने की नंग खोय सारना करी गो मनंग ओ केनेडी मैं खेत खेलो असि हारा मदा दिना खेला दिना पुंगलोय लोरे ने ना हा अदो हाइबी द्रि दो नाराय बो फबनि को आइनो को हारा मसो फादो नि nga ko gomai Jack हाइबी सर वफम से नचिन हाइंग होंगरा को सर करी वफ हाइबदी नुपी मचा चनुदा लंबी देना कोइना थलगा करन ताबा अदुगा चनुदा नखोइना लंबी दे थटपदा नतना मागी ममाइदा एसेलेजन खिबा अदुगा कियन खंगन बा क्या मरम तवे हबसे सर अदुबु आई बो हाइ केप्रस ए क्रीनो सर सिदि मथौ तौदे यारो सर मथौ तौदबा यारो नंग हाइ खिदे अखोइना ngarang porok matam da dinang bo हाइ खिदाइने नंगना साखी ओइगनि हाइ खिदाइने सर आई मधुमक्ति हाइ खिदे गामै नचेन थिबा कंदोय नखो थांखला का थांखत क्यों ने याम नाय करिनाबा करिनाबा ngako गामै आयो कंदोबा सर सिंबने थौदोक्तो केनेदिना लोइ तोबनि सर आई देम तियाउदि सर आई दि गाड़ी तोंबा माइ मनाक्ता चप यावबन लेप चप कोपा दु कतनि सर आई दि गाड़ी बताइ गौजबदि नथि कइनो नंग हाइदुबो कइनो नंग हाइदुबो अस याद्रे तौसिदि याद्रे कदाइ दमाइ चै याम नाइ अस सिदि कदाइ दिगिनो क्रिसमस की गिफ्ट नै हेसिगा कदाइ दिगि अस याम थि नाइ नखोइना खोइबु मफम मसिदा ओटबा
ꯑꯩꯅ ꯏꯄꯥꯗ ꯂꯣꯏꯅ ꯇꯝꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯑꯃꯠꯇꯁꯨ ꯂꯦꯝꯅ ꯊꯥꯂꯣꯏ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯁꯇꯤꯡ ꯀꯗꯥꯏꯗ ꯇꯥꯒꯅꯤ ꯅꯈꯣꯏ ꯑꯔꯥꯞꯄ ꯃꯐꯝꯗ ꯇꯥꯍꯟꯒꯅꯤ ꯀꯔꯤꯅꯣꯅꯦ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯀꯔꯤꯅꯣ ꯑꯩ ꯇꯃꯦꯡꯂꯣꯡꯗ ꯑꯃꯇ ꯇꯥꯖꯒꯦꯕ ꯇꯃꯦꯡꯂꯣꯡꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯇ ꯇꯥꯖꯒꯦ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯈꯔ ꯌꯥꯔꯒꯗꯤ ꯒꯥꯡꯃꯩꯁꯦ ꯃꯇꯝ ꯈꯔ ꯇꯌꯥꯏꯒ ꯂꯣꯏꯅ ꯅꯈꯣꯏꯒꯤ ꯇꯤꯝꯁꯦ ꯄꯨꯂꯞ ꯇꯃꯦꯡꯂꯣꯡꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯥꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯍꯥ ꯀꯔꯤ ꯀꯥꯏꯒꯦꯕ ꯒꯥꯡꯃꯩ ꯁꯟꯗꯣ kari taruh kono guys hari ini mesti nakoi kang ni kan nakoi ngaiko manam yamna kandori hanam kan basidi tap taba makai phura basu kufu matau da ya mapun sida kaudana amuk khana police ki custody manung da changning dana ba maru mayang tak pata sir adu gi dai tau jage sir kri sawani ngali de sir kurai sida kri no thau khra dai ga smaina taw ga li ge gi chai sina smaina taw ga sir ki kau taw ga sir telephone gi tra so ba se gi sir masi sina mu mana ganda gi kri gi taw ga smaina taw ga sai kri saba sir ai go da som toy sir kene di to bio ai ni krim ti ho na ti har ga sir machi pura makse sir kene di no loi thot ma ga ta sir kene di na hayo kene di kai thon ba hayo sir kene di na sanu chi amna pam jo ba sir sanu na di ya da ba sir adai da phone number piu adu to da to na so minor ma di sir ai na di sanu na ta ba no pi su me am lai ato ba no pi sing adum koi na hai ba ya ba me am su lai adu na hai ba ni adu ma na ya na changi di sir ma na ya ma tam da sanu ma na ko tan tan lai ba sir sanu na ma ro la ma khara ya ra di phado ma na mu ya da ba du sir moi ani anam kana ba da ai da sa ta ri ni sir moi ani na ya na da sir ai mo da puna ma si sir ai na kari lang gi ba sir ai di sanu da kai ta ai na acid agent ba su laite khudang pai ba su laite aduga sir ai gi bu ma ga chami na ro ba da ngara moi da ising lo ba chal ba kari ba na ti sir petrol hai ba sal u da du khak ta ni sir ai gi ti mangwa da kari ba da to gi su laite sir adu di thaudo ga si puna mak si kennedy na thon mane si chumeko sir sing mane sir kennedy waro bia de chiri hai da dia dre moi chei jam nai no da di pu de ngo da giri tak tan ngo da pu da lore jack kar shukhaluna ai gi pa soidan lakini ai gi pa na ibu kan ba soidan lakini makhoi de ge na cham makok thung gi manak ta soidan ma ke gi pa chal ngane na khoi gi na pa do mafam sida la ma aingonda mukpa yaba moma adubu nakoi aina on the spot mafam adu gi phaba nakoi bu nakoi gi apokpana pana mafam mistake kan gani haiba di kaidong wai da khalu nakoi na tauki ba thabak do ko thapo tholaga ko na pirak pa chera do numit kharani to oresu mi gi mayum mai thagi to gi section IPC gi 307 gi matungina nakoi da phangpam thokpa aduga migi imung da migi macha no pida lepham sapang khangan da ba migi imung mung da aki akhang piba tongan ba ek ke amarum phansin dana matik chaba dan di piga dor bani na khoi je ngak pani na khoi ne tawri ba thabak si ai tabar kine de khang na khoi khang ni hais ka ya da ne yong nang gi napan mado nang na sagi na tik na guna na di nang na khali nang gi apo pasi adungai MLA oirami haidana magi marom dani nangna phawribs MLA oiba kari sukai MLA khudi mo poi khoina ikai khona dabagi wana MLA haibase ai khoi gi thau puna na bagi damak laipak nak na bagi damak kendra humpo sire khoi miyam na khanba ai khoi gi lusing basing na khoi ama ni mung manung na jamaina phatraga ne MLA oiram khudi ma ni na phattana lana uya adubu na khoi guma kharasina chumna niyom chumna thabak tawjariba khara da su nakoina asowa chaitheng amadi pirim ngak dibani nangsu nangi apokpana lepak miyamna yadana amuk khaktang oirabasu sahi manga paiduna leram ba haibase mahaksu miyamna yabadagi adubu madugi marum maduda
नखोई नपाम नसाना sak takhalaga mi loina ba yadam nakhoi na pa na san hai gradi loire na khalaga le haduga nangna tawriba aran ba thabak adu mapa moin madu phatte tawganu haidana kaidong ngai da nang ya pokpa ipa na haidi nangon de hena mathopi nangon do ina maning tamne na bagi dama mana ayaba bi aduna nangna tawrugli ba khudi mokto chummaran kari gumam ta thidana nangi apokpa na matam punamakta mipung khudi mukpu giyak na boina lawi machana hai khrabadi loire machana ngang khrabadi lore machana haribuduna chumani khanduna mibuna kari suleitana khanba masagi masabuna ningthaugi masagum hira mani mukta hi yaigomna khanba migi masabuna minai lukhak saba mi makha da leiba haidana hanthana khanba minungsi machet mata faudaba mibun nungsibu ngamdaba haduga mibuna tumit kangum khalga nakhoi na sana ningthaugumna khanjabane nakhoina tokibado nakhoina tawkibadi nakhoina phangjaba tabani nangi apokpa ipana pairamba phamdo sumna tagi chahi manga loirabadi lore mathangda miyamna yarabadi chahi manga amuk karakbi hadubu miyamna yadrabadi amuk hana sukarak mai thiri basi karigino miyamna yadabagi miyamna yadrabadi miyamna yanabagi satkadaba miyamna yanaba chatpa hitrabadi napunsida mai paloi nang amana maram oidina nangi ipagi राजनीति की खोंथांग द सोपन मोगे दोरिबन गामै सर आइंग सटकने हबदो नथौदो तौजर पोचै नि थिजनो लसलो हदुगा थ्यांक्यू नि फगनि सर नाथांग थौ तौजर के सर अदुगा आई थोक्सरगे सर आई थोमगे को फनि सर nungai ko saida sire nungai bana sire sir ai koi thadok piro de sir yam thadok kani sir kari siba na koi ge gari no bole na maga thawi haida to kida sir I want the future no want the pubi sir sir hey make ke tawa make tawa nang kan doi nakoi so gan phu ba chibo nakoi khangni nakoi na pa la sa ko kari su kan ma ngamoi kar ka ngale ga phu ki ga lakle inspector Thank you, sir. Welcome. Hanana tagatsari lantok sari ba inspector tayai 90.0 wahong radio gi anjan batangka satrik yang kai subat tabiri ba punama putagatsari mayaw na pipira pa feedback amadi comment tentak na pasagi sanayabi wakha tagatsari itay mamanda elangbam sobita naurembam tagatsari yung kaibam Helen Moirang kunaw anandi okram wari se am nanungay na tapira pa tagatsari Sanjoy pangabam tagatsari binasaki Devi atokfam tagatsari ibemsa ning tausam samjembam Anandi Devi ngasugi tayai episode 752 yam nanungay na tajari na tapira pa tagatsari ima kunje sori wari se yam na fajaye tayai gi wari episode 752 makangay jari sawalen gangmay gi wari nungay gangmay gi watin saba hawbani isa olen aiti gangmay gi watin sa dari na khangdi dunini hawbuzala Haurangmani asaba mita na khangani duni thank you tarom saruya biriba punamapu Mahendra Mutum tagatsari Devadas RK Sobita Naurimbam Vijaya Hoaibam tagatsari Pabung Zen takumawari asi yaw na fajayi ngasigi inspector tayay episode 752 tagatsari ngasugi live ta biriba miyoy sawa hena ngasugi lantok sari tarom masir saruya biriba YouTube ta biriba simbu tagatsari awani Facebook ta biriba sing hanana tagatsari atopam Sasi Kumar tagatsari binasaki Devi atopam tagatsari lantok sari tarom masugi maka tarapa isay ama kudol tamjaraba matungna
mayam punamag entertainment program gidamak talapiyo entertainment program saru yabiribasingna pung taraga minik taraga mga phawba isay sakpirak tanaba caller singda haijari ngasigi nungtingi matamda Miss Nirmala Thangjamdagi isay sakna si tarompang to kibana maram moiraga hojik numidangi entertainment program da yari makai isay sakpida na ba duga luna na dialogue mimicry siren na singda khudong saba pizage mayam amukan haijage caller singda isay sakpirak tanaba pung taraga minit taraga mga phawba caller singda haijari ima ibemhal tagsari yung kaiba mahalan mo rang kuno once again tagsari taram saruya birappa isay kudol tamjage mayapun na taminasi singsin bide nang naigi nakta ay nasay hori baysay ni James Higruzam na sakli baysay kudol tamjari taminasi Singsin bire nang naibu nang ginanakta Punsin bire nang ginungsi kisina Singsin bire nang naibu nang ginanakta Punsin bire nang ginungsi kisina Aibu natanong da Aibu punsigi Aibu natanong da Aibu punsigi Singsin bire nang naibu nang ginanakta Punsin bire nang ginungsi kisina Aigi thamoy laikolda shatlaro naning tamna akan banong lay laklashu ngaklage nang bukinda na ba pulage nung si kisina Ay gihangla batamoy laikolda Pulage jetna Punsigi lingdanaba Singsin bire nang naibu nang ginanakta Punsin bire nang ginungsi kisina La 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 Sumhat pire Nanggi mityeng na Lot na yeng ba Nits na duna Hadok laroy nang bu Punsigi oy na Saat laro nang na ay gilay kol sida
उल्लगे चेता पुंसीगी लिंगदनाबा Sing bire nang naibu nangi nanata Punsin bire nangi nungsi kisina Aibu natanongda Aibu punsigi Aibu natanongda Aibu punsigi Sing bire nang naibu nangi nanakta Punsin bire nangi nungsi kisina Leirang lei nung si malam gisahum kalak le Chingi leirang lei nung si malam gisahum kalak le Lot la rota moida lot na chik na tum Lot la rota moida lot na chik na tum Chingi leirang lei nung si Chingi leirang lei nung si Malangi sahum talakle Loi bising sang na jagoy sa
चार तका मसीना Hanana Tagachari Sigi, Inspector Tayai Hanjin Bay episode Tabiriba, Pumnopu, Hanana Tagachari, Loinana, Thoramasiki Makacha Tazarikpa, Entertainment Program Gidamak YouTube Amadi Facebook Delivery Bissing Namatangi Paste Talakbiu 7005707808 numbers the call to Viduna Thoramasibu Sarugabinava Mam the Nolukchari Loinana Sigi Lantok Chagadoriba 90.0 Wahong Radio Entertainment Program Sida Pung Taraga Minatara Manga Chatrifavadi Mayamna Thoramasida Isai Sakpiraktanaba Nolukchari Ngaki Oinadi Pum Namaktagi Laptok Chabagi Abu the Luxury Pum Napu Kurumjari Lana Thoram Malem Taibong Mapugi Shinta Pangjaramba Nungsi Jaraba Mahaki Imung Manunga Loina Jaramba Kangabam Bomeshur Maitena Mapugi Changje Loreduna Magi Nungsi Jaraba Imung Manung Sagai Natayama di Maroma Pangkwai Punamapu Tadok Lamlaga How Kiba Chachat Ani Thani Pan English Sing Ani Kungamanga Tawan Gini Pani Chanmanumita Mahaki Yaibina Mapugi Lekolda Leirang Lenam Oina Tinkri Chaliba Thasigi Chachat Taru Thani Pan English Sing Ani Kungamanga Tawan gi taragani thoini chanma yum sakesa numita mangani lehul tamjaraba matung chaliba chaichar taragani thoi thani pan english singani kunga manga Tawan gi tarani pani chanbale papopo numita lana thoram pangthok jaragani numit asida laikhidrabagi yabi mirena mapu magi lekonda ingna chikna leijaru nabagi damak mapu gi koloi mingkhai sak sonjabaga loinena ngamjaba hairang lerang kharadang ka chagadori thoram asida halaman imai ben amadi barup mapang Laikhidrabaga tinabiramba maru mapang imung manung na sak khangjahudraba singna matam shana lengbirakuna mapugi mingkhai sak sonjaranaba wahong radio gi mateng lawjaraga imung manung gi maikai dagi paujen chachari ayuk pung nipan laison